Masidi mayang yumfamda karigamba kanarabo topic amtang share tawjaki madudi lairiba sahi chatliba sahi singsida leap year haidana sahi tangkak naina leri means February tha sida laigadaba number of 28 days si 29 number of days oibadu bani khoina leap year hain khangnariba si ani ngasi thamjagadoribadi madu matau karamna kauribano madugi scientific reason mayamda thamjage loifod ming tamina si hena gyan tanabi damak ahan bada koigi calendar ki table chart amtang yekmina si asumna laigadaba February tha khaki oina yeklasi kumya charopama yekmina si sumaina kakhan naina khara thamsi Spine thamsi aduga sid lakadaba row 9 lakadaba sina koina number of days to thamaknaba CMC sumaina koina sorok pama thamsi aduga matung taba lakadaba sina mensi sida Sunday gi mafam thamsi Monday, Tuesday, Wednesday, Thursday, Friday and Saturday. So I time say. Aduga example ni ko yang say di Sunday dagi amte one oven see 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 22 23 24, 25, 26, 27, 28. Swine thamsi. Madam di lakada bo ki 29 number of days to gi phamama thamsi. Audi masik explanation laksi. Kamai to hai kanda na ani thokna yengsi han bada calendar year haidana laigani. Hai ba koina sinariba calendar year sini koina hujik satnariba si masida koina panariba si 365 number of days khaktane but solar year haidana solar system sigi oina lairiba solar year haidana lairiba masigi type of calendar haibdare masida di koina karinta sithabi yaroi minute tagi second tagi hour de sithabi yadana piri madidi kaino sahi amase actually 365 days and 6 hours ne have sahi amase leap year gi explanation da hora bani ko adudi khoni yengsi ahanba sahi si 1 dagi hauring khalsi ahanba first year sidi kamai lakani first year de kana la ani 365 days and 6 hours haidana la adabane Then second super year the same 365 days and 6 hours adum lakto ni sahi kudingi 8 hour kadoini then hum super sahi the same as before ko 365 days and 6 hours like next fourth year super matam the See the social 365 days and 6 hours lakani have. Audi 4 years suba sahi sida masigi sahi ki 365 laksa neba but sahi ahum sidagi na la iba 4 yoba sahi si bauda kari ahen makana yauri koina thadaba 6 habam lai 6 hour puna 4 years suba di 6 hour mari rak lai 6 hour mari rak se koina 8 tause kya tani 24 hours 24 hour means kaino 24 hour means one day ne masi mangba yaba natte akoina calendar year si pa matam da hour dudi 8 toba noi tabagi haiba tare koina neglect tawdana use tawdabani but mangba di yada bani na sahi mari sorko matam sida koina kaidawre hairiba 6 hours se combine oina 8 tawre hairega koigi mari suba sahi sida koina
1 day ama add tawrokpani haiba adudi kaidore leap year haibasi kaino mayam khangnar ngatani every 4 years every interval of 4 years sida koina leap year si laigani haiba si khaktani mayam da thamjaningba already anamanadi khangaba ngaktani som remind tawena plus nauna haureiba angangsing masigi knowledge leitaba sing khangjinanaba mayam share tawjabani phare adudi mathangdadi noi ba topic puran lani mayam madafo yaminasi next kidadi hariba masigi leap year si karamba Who's the lip says that the CD calendar thola kanda the 100 leap year or male kangbi one. But Matangi video the day Karamba Sahina, which year Sikadoni is a leap year. Karamba Sahina, leap year organ has in Mamda Masigisu mathematically, my am the sort of the gate. Pare Masigidi, Matang solution minercy.